अहानबदा यामना मरोइबा अपडेट खरा थमजगे मैतै संघनदनबा कुकीना लैमखोंद इरांग हौरखरे लांजेनदुना लैरिबा मैतै आईडीपी सिंह इम्फाल वेस्ट डिस्ट्रिक्ट की लैमखोंद लैबा मसागी मयुमदा हंजिलहनबा यानाबा मणिपुरी पुलिसना सर्वे तौबा संगबदा कुकी सिंह इरांग हौरखरे कुकी सिंह बफर जोन मैतै पुसिलकपा यारोय हाइदुना सर्वे द यारिबा सेंट्रल फोर्स सिंह की मतुंग इनदुन अकनबा वफम कया मरुम फोंदोरखरे सर्वे अदु नुमिदांग वैरम फावबा चथकी कुकी जोगी एमएलए सिंह यौसलकपा ngamdabadagi central leader singa hayeng nungthil unaragani Delhi leiriba MLA sing kanaga unagadari haiba khangba ngamdri February ani fawbagi manungda national capital thunglarna ba khangalakraba sukoda ki oina hairakpana kuki jogi MLA tara yausilakpa ngamdaba yawbana maram oiraduna ngasi nungthil pung ani da central leader singa NDA gi MLA sing unagani haina thorang torambadu hayeng nungthil pung ahum da party office ta unaragani Delhi dagi phangmo paun high center ki lusingba singna manipur gi lengak paibadi yoramba MLA pumna amata sithadana lakna ba khangalakki badu yamna tenba matam oibana aeroplane ticket phangna taba amasung lambi khudongcha taba kaya ama leibadagi maru ina Surasanpur district lomda leiriba kuki jogi MLA khara Delhi da yorokpa ngamdri makhoi asi numidang weram phawbagi manungda yorokpa yai natragana hayeng ayuk thunglaba yai handaki MLA mayam gi mifam ama koraklibasi BJP gi lusingba singna kaubo oijaraga su makhoina kanaga unagadori bana haibadu dinga si phawba khangba ngamdri MLA singi marakta kharna di PM ga unaraba yai haidabasु yauri aduga MLA kharna di Union Home Minister Amit Shah unaraba yai haina su yauri BJP gi National President Nitin Nabin amasung BJP gi National General Secretary Organization BL Santos ko unaraba yai haina su yawi Manipur kangluk ki irang thokraba matung da kuki jogi MLA sing yauraga ND gi oiba apunba MLA sing center gi lusing basing na amuk pawu kawrakki balaitri BJP खक्तगी ओइबा MLA सिंगदि तंका कैरेक्ट दिल्ली दसु इम्फाल दसु उनखिबा लैख्रे मरम अदुन हंदकी असिदा NDA गी MLA पुमनम अमसुंग लैंगाक असि सौगतपदे यावबा इंडिपेंडेंट MLA सिंग फावबा दिल्ली द कौरकलिबा असिगी नुंगी ओइबा वान तोक्सि करिनु हाइबा सबसाना खंगबा ngamdri अदुमकपो हंदकी मिफम असिना मणिपुर द गवर्नमेंट अमा लिंगहनबा नत्रंग लिंगहनदबगी मराइबक्ति लेपकदौरी गवर्नमेंट अमा सेमनबगी दमकता MLA पुमनम कौबा हाइबासि इरांग असि लोइसिननबा पुन्ना थबुक तौमिननौ हाइबा अमदि सोइदना हाइरगदबा माली लेंगाक सेमबदा यावगरी नत्रगना यावरोय हाइबा फुरुप नामखक्तगी येंगबा वखलोन अदुदि हंदकी सेंटर गी लुसिंगबा asina kaya fazana hairakani haiba thajade yanaba ama laklagadi thasi gi tara fawbagi manungda popular government ama soidana linglaba Khamenei gi mayokta sathabi yauda sikhiba miyoi lising ahum henkre Iran da Ayatollah Ali Khamenei gi mayokta khongjang sangsilakpada sikhiba miyoi lising ahum henkre President Masud Pezeshkian Iran da laikidaba miyoi saniga lising aniga samapan marfuga taruk ki maming phongdora khe laikidraba singi manungda misam amasung security person kaya marum yauri Pezeshkian gi yathang matung in Iranian Legal Medicine Organization na laikidraba singi maming matha fonglakibani hojik phawda laikidraba miyoi sani kutra mathoi gi masak maming sapsana khangba ngamdri haukiba December tha loiramdai dagi Iran da miyam na akan ba khongjang sanction ba horaki ahan bada ingtapna democratic oiba mong da khongjang sanction lambadagi hingsa yorokna mox lenga ki loisang amadi bengna singba public property kaya marum amang ata thokhalaki Iran da United States amasung Israel na marum oiraga laibak irang haurakpani haina maral sikhi Balochistan da terrorist samaga nifuga manga security personnel taraga taret sikre haukiba pung nifugi manung da Pakistan gi Balochistan province sa thakiba counter terrorism gi operation da terrorist samaga nifuga manga amasuk security personnel taraga taret sire haina province adugi Chief Minister Sarfaraz Bukti na phongdokre Kuwait ta pangthoko pawgi mifam amada Chief Minister na phongdokibeda laikidraba terrorist samaga nifuga mangagi thawai yaudra haksang sing authority custody thambaga loina masak maming khangdokna ba tharang lokhat pa hore terrorism gi maru phangna muthatna bagi pandam da makhata na operation sa thakigani hojik phawda security force amasung law enforcement gi miyoi taraga tare laikidre Kuwait ta CP Gweather Nexi amasung pasnin na singba tongan mafam sing the terrorist singa khuthukna bada personal taraga tare laikidabani army gi report matung ina khulai matik sana paiba militant sing na ingtappa phibam kahenna ba tongan mafam de attack sa tharaki mathawna lairaba army personnel sing na terrorist sing gi thawrang mai pakhantana bhuna bada suicide bomber ohum yauna terrorist maudragani thoi hatpangamle haina phongdokhi sugi states miyam da khanga luka sar Suspension of operation Susan aduna leire basing lam damasi singi mafam ayam basarukta popi tha aduna leire sugi oiba sabsaba state ama miyam khangna khangalakna indigenous peoples forum manipuri na governor da taksin kre wafam masingani manipuri press club ta pangthoki ba pangmi sing unaba ama da indigenous peoples forum manipuri gi chief advisor asang kasana phongdoki bani pawgi mifam adu da mahna makata na hai leibak asibu tangdu leitana leinabagi damakta suspension of operation su asi leibak asida satnaki aduma ku leibak asida tangdu leitaba leibagi mohut su satna aduna leire basing asina lamdam asigi miyam da onsinduna aki akang
pibega loinana lamdam asigi singi mafam kaya da popi thabagi thabuk sathari asigumba thawong asina lamdam asigi yelhomi oireba singda aduki matik akaiba pire su satnabagi matam asi haukiba kumja 2025 ta loikrabani adumakpo hojik su asi karama fiam da leiri haiba miyam mayek sengna khangdri asigumba samamnaba kaya asi kokhanaba hojiki sugi states miyam da khangal lu haina mahakna makhata na phongdoki drug kg kuntraga tarukka konana fakiba ladmin thang haukip ki bail order high court na suspend tawkhre manipur ki tongan mafam singda maru ina surasanpur amadi kangpokwi district drug ka konana mi phabagi sangwangli madudana natana popi yanthatpagi thabuk singsu pak sana chathari adumak oinamak lona thingkraba drug la lonba amadi popi thabagi sang hantharakpadi udri madugi maru iba maramdi farba mi sing adu wail chatharakpada laina bail da thadokhiba amadi serak pibagi sang hanthaba aduna maram ohelakpani state asida miyoi lising kaya drug ka konana fagatki adubu maral leire hairiba miyoi sing adu conviction pibagi sang de mi fagatliba sang aduga yengbada hanthana leiri mamangda thokiba thodok kaya na uliba de miyoi lising kaya fagatli adu oinamuk narcotic drugs and psychotropic substance act ki makhada jail da thambagi sang di ka hen hanthana lei amadi case file tawrokpada thengthaba amadi wail chathaba matam sangna sangba amadi bail pibaga sangwangbana manipur drug thingnaba paikhaliba thausil singda khurau chel hali manipuri police ki record matung ina surasanpur amadi kangpokpida miyoi kaya fagat khre adubu drug ka mari leinaba case kaya ningthina trial jathaduna serak pibagi sangdi hantana leiri lenmin thang hokip kowa miyoi ama chaliba chahi asigi January kunga nipanda surasanpur district police amasung Assam Rifles na Saikot amadi sugnu lambi gi kokhon village tagi fagat ki mangondagi plastic mayom kuntraga tare ta hapa kanini singnaba polam kilogram kuntraga taruk fagat ki polam sing adu miyoi aduna bolero amada puduna chalam khibani NDPS Act ki section 37 gi matung inna la lonbagi sangda thingba leiba polam sing puramba miyoi da bail piba yadabagi athingba lei miyoi adu mathangi numit January kunga mapanda chief judicial magistrate churasanpur gi court puthokpaga loinana numit nipani police custody da remand lawthagi adu moinamak supreme court sa thakiba Mahir Rajesh Shah versus Maharashtra state ki case ama reference pirakpaga loinana chief judicial magistrate churasanpur na bail pithoki CGM gi court ai baserol oina record sing pikhatpham thokpa case adugi investigating officer na silhai oina court submit tawrakhi madum oinamak oiraga bail da nathokhiba yabagi phibam adu lakhibani CGM Surasanpur bail pikraba matung Manipur lengang nathuba warep ama lawduna High Court of Manipur gi special bench amada criminal review petition ama lankalaki court na review petition dukhan narba matung CGM Surasanpur gi bail order adu suspend tawki CGM na bail piriba adu case adu gi oiriba phibam adu yenglaga chumde haina advocate general na pukhalaki High Court na NDPS Act ki section 38 ki makhada bail piba thing batam ki loinana Mahir Rajesh Sagi case adu gi reference matang asida pusilakpa maram sade haina khangalaki madugi matung inna ladmin thang hauki February ani fawboda police custody da remand pi ki case adugi makhata aba hearing February taraga tarukta sathargani loinana record kudingmak aibo oina lan khatna basu khangan khre high court na lokulak liba khongthang adu singthani ngai oiba amani adugumba casing adu ningthina trial satharbadi maral leiba sing serak piba ngamgani maral leiba miyoi sing adugi mathakta thangalakadaba maru oiba record sing aiba oina pikhatpa amadi matam sana sarse thangarpagi tangai phadaba lei asigumba kaya asi transparent leina sathadaba na maram oiraga miyoi kya serak phangdana nanthokibagi maram ohelli hairi accident da mapa masa soklei gari thingjinabagi thodokta phibam luna sokiba nupa masa maruba phibam da Asian Hospital da laikan nari thodok asi mamang thagi tang kutra ka matoi gi numidang pung 8 gi minute jangkhairum taba matam de Imphal West District ki kwa kaithal tidim ground gi traffic point da thoki bani hairi numit adu gi pungpham adu makta kwa kaithal tidim ground traffic point da mama masa adu na tonglakhiba Yama FZ baki adu na lambi lan thorak pada Imphal da gi lambol tamna yamna yangna yorakhiba Hyundai i20 car amana thomjil lambani hairi accident adu da phibam thina soklabanu pa masa adu di uripok huidrom laikai de gi Rakesh huidrom sahi kuntragani thoi amadi mahaki sahi manga rom tangai riba masa pa nongpok ngan bani makoi animuk phibam thina sokpadagi hojik kwa kaithel da leiba Asian Hospital da laikan nari hairi